ꯈꯧꯄꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯕꯤꯖꯦꯄꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯂꯤꯂꯣꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯌꯥꯎꯅ ꯊꯧꯄꯨꯕ 8 ꯕꯤꯖꯦꯄꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ Organizing Committee of Public Assembly for Restoration of Peace in Manipurna mapang lupsing khusamnaduna May 3 dagi hawraklaga hauzik phawbada Manipurda oirakliba phibamsing asigi matangda mamang thagi taraga tarukta pangthokiba Public Assembly ni laukiba warepki matungina state asida leiba political party punamaki thawpubasing resignation tawgadabani haikibagi matungina ahanbada BJP ki tongan ba Assembly Constituency Singi Mandal ki President Mari amasung OBC Morsa ki President ama makoy na furakpa phamsing dagi khaktanatana BJP ki member oibadagi tokle habigi masana khurek piba cherol sing miyamda phongdora khraba matungda ngasi su Lilong Municipal Council Imphal West ki councilor manga amasung BJP Langtabal Mandal ki General Secretary su party stagir jan tawhre ai Bausi asina fangba makhoi masa na khurek piba cherol singi matungina BJP ki membership oibadagi tokle amasung party asigi thabak thorum singdagi pathajare hana khurek pigi basing adude Lilong Municipal Council ki councilor oramba CS Kesho Kumar Ward number 1 M Pramodini Lilong Chasing Ward number 2 Lilong Chasing awang lekai dagi Pukrambam Gita Ward number 3 Thongnawjam Anil Ward number 7 El Lalmani Ward number 8 amasung Lilong Assembly Constituency ki BJP Mandal ki General Secretary Orakiba Lilong Kaithel Imphal West dagi Aurangbam Dhamen Maiteni haire Miyoi sing asina BJP dagi masana yana tokle haibagi cherol sing pangkibaga loidana ngarang dagi hona Organizing Committee of Public Assembly for Restoration of Peace in Manipurna sindana mamang thagi taraga darukta pangthokiba Public Assembly na lawba warip ki matungina Committee asina mapang loop sing loina da sangsilakiba political party sing thawpuba sing resign tawbagi khongjangda ayaba piraduna masana tokpagi cherol sing pinana pa thorang tawduna lerakibani hairi ngasi suhari ba miyoi sing asi khaktanatana Assembly Constituency kharagi BJP Mandal gi tongan ba thawpuba sing jauna member kharaso party asdagi tokpagi ai baserol piragi hana phongdorok palaire hari atumena mafam amasung matamgi matungina khudong charaba kharadagi makhoi masana kure piba BJP dagi tokpagi ai baserol sing pirakpa ngamkhidabani hari aduba Public Assembly da miyam hupna lawkiba wari basige matungina makatana committee asina mapang lup singa khosam naduna lawkiba warip sing adu thabak ton thokna na bakhongjang sing sanction khigani hari nakala maromda Mizoram phawraga mitop sing sangsilak pathing binanaba imona Home Minister da taksin kre Indo Myanmar ngangphai paring dagi Mizoram lomda sangsilak liba miyoi sing ningthina check tawda badagi akiba leiriba si yenglaga masi thingnanaba tabak lawkhananaba MLA RK Imuna Union Home Minister Amit Shah da ai basarol thaduna taksin kre Sagolvan ACG MLA na ngasi Unit Home Minister da thagi basarol amada hai Home Ministry na illegal migrant khangtukna na matang jahigi matam jahigi March phawwa sangdok bigi ba adugi damak thagale atamona Mizoram phawraga mitop sing sangchilak basi yenglaga mi paiba phawda bangamde Mizoram legana illegal migrants sing biometric lobgi thaba paikalu yadaba asina lokaina sangchilakli bamiyoi sing asi masak khangdok mathau tai Maramasana Mizoram gi sarukta India masong Myanmar ngangkhai paring da sambal mafung phana khabagi tabak lakot piyo masana lamda masana leiriba yellow mis mangak senana basauba khongthang ama oigane Lonan India ki internal security hena mapangal kangkhat an bangam gani haike Mahana hai Manipur da Ministry of Home Affairs lokalakba khongthang amada mairoi ani harpagi case kamari leinana CBI gi team ama case ase thijanare ba lakiba galoinana mara leibam yoising suchan poragi phaba haukre Myanmar gi lalobasing ithil galoinana hojik leiriba mukna ba asda selamasong khulai mateng pangsindunak Manipur lenga ki meukta lal hobagi maralda miyoema ena faki balaire mairoi hatki bagi asumba wail fangalu haiduna Karnataka Manipuri mairoi sina khongjang sanction gre Alvas College Karnataka da hojik engineering medical physiotherapy nursing amadi general line da mai tamliba Manipur gi mairoi samukuna fizam ahman jit amadi hizam lintoi nganbi bihar gi asumba wail sataduna mara leiba miyo sing cherak piu ana lenga ki puning sing chelagle Alvas College ki campus ta leiki draba mairoi ani ki sakdam da leisu amadi merak ka tunai kai khumna ba sut khre
लेगा की थवंग पेलक्ट्रब महिरोय क्याना असुम वेल पुथोकपियु हाइना डेमोक्रेटिक अबा खोंजंग सांसिलुबदा सेक्युरिटी की काहेनबा लिसना सोका पनहन की बादु अमा तोयना यारिंग द बोर्ड की डार्क मन October 19 dagi People's Non-Cooperation Movement ki khongjang sangsilagani CPNM koki amasung purpose na konsin ba kanglubasa masa singi militant singna Myanmar da base tawba cross border terrorism ga khusam na tun May 3 dagi sathargliba genocide aggression asigi matang da hauzik phawada India lengang na tumina tha manga chumna lai chilapaki mayokta tha asigi taragani pandagi People's Non-Cooperation Movement gi Khongjang Sangsilagani ana Committee on People's Non-Cooperation Movement Manipur CPNM na pamising da phongdorokre ngasi nungthil kaisam thong toplera ki community hall da pangthokiba pawgi mifam amada committee asi ko convener sanasam tampai bema pamising da phongdokibada India laga ki anti people weba thong ngasi ki meyokta amotoina phonchina da changchenba khongjang ki saruka moina amasung hausik Manipur gi miyam na bayuk nariba khudong chadaba singi yengladuna lenga ki loisang amasong institution singi manung dagi essential service amadi media khak yauduna sanction gaduriba People's Non-Cooperation Movement asida saruk jabiu hana sapong doraki kongjang asi committee asi ki maikadagi thamliba demand manga thabak don thoktriba pawwa makhadana sanction ki gani haiki demand sing adugi manung da Indigenous Tribal Leaders Forum IDLF kogi students organization KSO Committee on Tribal Unity Kotuna Makoi Mapang Singana May Home the Gihauraduna Maralaisi the Babita in the Satur de Balan as the Myanmar based over cross border terrorism su Yawunina Makoi Faka the Panemasung Marinaba Logi Matung in the Lupsing Asibating Batanga the Bane Lanzadari Pamia Makoi Masaki Kulsing da Hanjan Bagam Nabagidama rehabilitation Githaba Packet Kadabane Manipur the Poppy Bambi Tabamasung Masibala itik tawbagi thabak mafung phana lepan gadabani Fizam Hemant Jit amasung luang bi linthoi ngam bibo minungsi yawdan harkiba thawdokda IDLF ki members sing chenai haribana miyoi sing adu criminal logi bakha da faraga serak pigadabani amasung hausik wariba bibo masigi texak pugadoriba kogi furumna konsen bakanglu sing khulai paiba carer amasung volunteer sing phagatuna makoina paiba khusu khulai sing lakotri fawa maitei khul ngakliba miyoi sing na pariba nongmai sing Pikalakadabani hypo order adu chanhandana thamgadabani hybasini coordinator na makhatana phongdokibada housing Manipur da leiriba lagagi thabak tawriba singda no work no pegi sanabi sathagani harabaso kokoi singda thabak kadana toro piri CBI na fari hariba kokoi singa duso thasningai leite lagagi matakta su thasaba leitre fari hariba singa si satmin nakraba matungda samin thakmin aduna leramgadra haina chingna ba phawrakle aigoi miyoi sing phaba matamdadi Breaking news haidun hanjin utkibani adubo kogi gi phaba dadi masak uba fangdre maramasina tha asigi taragani fandagi sanction gadoriba khongjang asi dark month October abi pandam manungda sanction gadabani khongjang asi piyamna susaruk yabi haike KNO gi chairman PS Auke ki madakda Nagaland gi Zeliangrong Youth Organization na police da wakat kare Susanpur da based over Kuki National Organization KNO gi president PS Auke ki madakda Nagaland ki Zeliangrong Youth Organization ZYO ki President R. John Zeliang na complaint oiduna Nagaland ki parent district ki Zalo ki police station ki officers in charge da complaint report ama file tawkre ZYO ki maikadagi ngasi file tawkiba report aduda KNO ki President haiba PS Hauki basi Myanmar ki Mongloi khuldagi haurakibani aduga hausina Susanpur district leibani haiki aduga mhangna ikiba Zalengam Dikoki Nation Hyperlyric Adugi Chapter Bangada Sovereign Cookie State asi Housing Lairiba Manipur asidagi sandorokduna Nagaland, Assam, Meghalaya, Mizoram, Tripura Fawa, Myanmar amasung Bangladesh ki saruk sing jawna sandokli hanalana isile haire Aranbo mafum masigi matakta Zalengam hariba Sovereign Cookie State asi League of Nations amadi United Nations tingatringa ki mamangdagi lairabani hanasu lana isile haire Loina lalayik asigi chapter 8 amasung page number 117 dana proof ani ki marakta nungsina handana bagi wafam sing chupalli haraduna Nagaland ge parent district da konoma kolgi angami singna Zeliang singbo fu chai patawki amasung makoi gi nupi sing banupa kaya gi mamangda ikai khumra babangan biki ana chupalli hari aduga larigasina Nagaland gi parent district ki Zeliang sing ase koki gi lamda khunda leita duna laibani ana chuklem dawri hari aduga Zeliang sing koki gi chief da
tenant oina tax pi aibo wafum su palli hairi aranbo wafum sing asigi mathakta Nagaland gi Chong region gi bhiamna Jolfi khul gi kuki sifta tax pi ki hana su palli aduga Baugra region gi na Salem khul gi kuki sif amasung Q range gi na Sinjol gi kuki sifta tax pi hana su palli hairi aduga training amasung Baishumpu range da leiba aduga training amasung Baishumpu range da leiba naga sing na so Bombal amasung Tolbong gi kuki sif sing da tax pi hana su palli maramasna KNO gi chief ne ariba PS Hawkip na maki larik asida pongdok libo wafum sing asi aranba amasung yumpham yaw to wafum sing ni haiba galoina na PS Hawkip ki mathakda lakot fam thokpa logi thabak sing lakot pagaloina na larik asi bu yenthok fana tagana yuan badasu logi matungin athingba pibiu haidno wakat khifane Zerolas na makha taraduna haibada PS Hawkip po IVC ki section 120 121 123 153A gi makha da book tawgadabani magi larik asina lining furba masong lol jauna pofam banata ba tongan ba from singi marakta nung si nahandana ba thogal lagani haniso panke mahiroi ani gi asi bhagsang sinnabiu MPP haukiba July 3 tagi thiba khangdana leirakhiba mahiroi ani gi photo sing hinglingai amadi sira bhagsang adu social media da viral orakiba dagi Manipur gi sub minister na haukiba August kungani fund da CBI da case ase Sinagrapa matung da CBI na mahiroi ani hatpada sinaba koki lamian ba mari para banina mahiroi ani ki haksang singadu Manipur miyam khangna imungi miyoi singda athuba matamda CBI amadi Manipur police paramilitary force na sinabiduna laikhiraba mahiroi ani ki lining laison ga mari lena na mathau mangam pangto anbiu haina Manipur People's Party na thadorakba zerol hairi Zerol asinahai center amadi Manipur laikang na thuba matamgi manungda tawfam thokpa thabak singa du pang thokpiyo aduga mihat pasing adusu logi matungin namatik jaba serak BBU misi asiga mari lainana mahiroi sina mihat pa puthokpiyo haibagi release bada RAF amadi Manipur police na kahenba thawng sathakiba aduda asok bakya yawkiba du MBB na condemn tawi loina na mathaw masak khangdaba RAF amadi Manipur police ki mathakda sub minister na athuba matamgi manungda serak piyu hairi nakala maromda mahiroi ani hatkiba yaning da phongdoktuna tongan ba mafam singda wakan mifam chathagre kuki singna CBI lakpada protest tawkiba do makhoi masana chawkataba phurumni haibadu daksare kuki lalauba singna mahiroi ani linthoi ngambi amasung amanjet bo damtin hatkiba thawng yaning da phongdoktuna ngasi jo tampaki tongan ba mafam singda biamna wakat mifam phamgre Messi asibu yaning tama phongdok turanga si Imphal ki Kairau Bitra si develop ki manung sanba sangam dabi GP na sinduna sangam dabi community hall da wakan mifam satage Muhammadan club na sinduna sangam dabi mathak community hall Kaksing district ki manung sanba Tesbur apun ba maira pai bisingna sinduna Tesbur da maira ki khongsa jatke maira pai bisina lairo tel community hall lamade maira pai bisina ningel community hall da zu wakan mifam satage mahiroi ni pomihathi na hat ki bagi matang da CBI gi director na losing duna thijinba lakpada kuki women wing na madugi mayok da protest tawkiba aduna magoi si inhuman oiba amadi unhuman oiba amadi masana masabu sakotpa furwamani haibadu taksare masana masabu sakotpa furwamani haibadu taksare an all report apex body gi advisor L Robin Kumar phangdokre wafam asi mahiroi ani hatkibagi mayukta all uripok apex body amadi women wing uripok na ngarang uripok masin Gandhi gada sathagiba wakan mifam da phongdokibani mana makhata na hai aukiba July 3 tagi thiba khangtana leirakhiba mahiroi ani bu tamtina hatkibagi sakdam miyamna thengna rakpa asuki matik thamoi soki masi punsida thengna rakhidraba nungaitaba mani sinkoki narco terrorist na aurakhiba lan asigi haurokpa Haurakpada lampel sana kaithel dagi MBBS tamba kuki mahiroi taraga humdoi maira pai bisingna rescue tawbikiba adu kuki sina kaudaba fai haiki adugumban nauriba mahiroi ani bomyathena hatkibagi thizin umjinna CBI gi director lakpada kuki women wing na protest tawkiba aduna makoi masana masabu miyoibagi lisa chadaba masana masabu sakotaba amani haibadu taksarabani aduguma mihan adu bai janing daba phongdok laduna mahiroi sina sangsilakli ba khongjangda state amadi Central Force na sanga da satkadaba lisa chathaduna tamthina asoga bandangan kiva adu akan bamongda condemn tawi loinana maduda chenari ba state amadi Central Force ki mathakta thabak lakotuna suspend tawgadabani amadi
makatana atugum bathabak chatadana ba amadi tawhu yade khangan hana balengak na thabak pai kadabani mairoi hapna senaba sing atuba da phadun ahak baserak piduna tumpham chafam khangtriba miyam madu tangdu leita hanba prokna da balengak na sinbinarba su apel tawke security force ingi thawong yaning de sahi da riba mairoi anibo kugi terrorist na phaduna mihak dina hatok pikiba adugi yaning da phong doktuna अपन बा माइरोइ सिना उरिपोक असोम लाइका दगी हौरगा खोइनम्बल कैथेल फावबा रेडी चटख्रे मखादना समजरबा माइरोइ अनिबा बिनुंगसी याउदना हाखिबगी यानिंगदबा फोंगदोक्तुना माइरोइ सिना प्रोटेस्ट तौबदा स्टेट फोर्स अमदि सेंट्रल फोर्स ना माइरोइ सिंगबो तंखाइबदा माइरोइ सिंगी मरकदा टियरगिया सेल मोकबोम अमदि पेनेट गन आतमथना कापसिंदुना अशोकपन नंगहनखिबा मरि लेनबा सिक्योरिटी पर्सन सिंगबो फादुना मदिक जाबा जराक पीबीयू आइना माइरोइ सिना फोंगदोरखे माहिरोइ सिना मखादना फोंदोखिबदा चिंगदा खुलाई फाइबा कुकी सिंगना रिलीज अतु मतमदा करिगी लेगांगना तुमिनि येंगदुना लेथोक्लिबनो अमदे हौजि हौजिकना सोक्तुना हॉस्टलदा लेकना दुना लेरिबा माहिरोइ सिंगबो गवर्नमेंट येंगसिन कदबनि हाइके ngasiगे रैली अतुदा लॉन्ग लिव मणिपुरगी सक्तम काइबि यारोइ अमदि माहिरोइदा स्टेट फोर्सिंग अमदि सेंट्रल फोर्सना खुथाबा यारिंग देहबा खोलाव कया लाउके MISRC की चेयरपर्सन ना लुचिंगदुना न्यू चदोंग खुल येंगसिनख्रे मणिपुर ह्यूमन राइट्स कमीशन की चेयरपर्सन यूवी साहना लुचिंगदुना कामजोंग डिस्ट्रिक्ट की मनुंग चना लैबा माफिथेल दामना सोखन बदगी अनौबा खुल थोरकिबा न्यू चादोंग विलेज खुलदा हाकथेंगना चतुना येंगसिनख्रे खोंगसन असिदा MISRC की चेयरपर्सन दा नतना कमीशन असिगी मेंबर के सिंह मणिपुर पुलिस की IGP वाहेंगबम ममता मसोंग कमीशन असिगी लॉ ऑफिसर W बसंत कुमार सिंह बना पुन्ना सरुग याखिबनी सादोंग खुलसी औकिबा सही लिसिंगनी तराग मंगादा थौबाल मल्टीपर्पज सिंगी मनुंग चलिबा मपिथेल दामना खुलसीबो इसिंग मनुंग द लहेनख्रे खुलसीगी मियोइसिना मफम मदुगी अवांगबा मफम द न्यू सादोंग खुल सेमदुना खुंदा लैदारकिबने मफम मदुदा खुंदारिबा मियोइसिंग गवर्नमेंट के MOU साइन कया तौनरबसु ngasi fawba matik chawa thabak amata paikatana lakhibani haina khulladugi khunjasingna tamlakba pauna haire MISRC की मैकेदगिसु अनुभव सदोंग खुल असद प्राइमरी स्कूल हेल्थ सेंटर थकनरब इसिंगदा चिंगबसिंग निंगथिना पिननब खनरगने पाइखरगदब थबकसिंग असे था अनि की मनुंग दंदौना पाइखतबा याब्रा हाइबदु येंगसिलगने हाइके अमरुमदा हौजिक थोरि बिरांग असिग मरि लेनन इम्फाल उखुल लंबी की गोलटाबी अमदि सनासाबी खुलदगी इम्फाल इसकी नोंगदादा हांगबा नोंगादादा हांगबा रिलीफ कैम्प लेबा मियोसिंगबो MISRC न मखातना येंगसिनख्रे थौरमदुदा लमलाइगी SDO सुरमासु सरुयाके अदुगा रिलीफ कैम्प मदुदा लेरिबा युम कुंथ्रागा तरी की मियोय सामा हुंफुगा मरिगी अवा अनागी मतंगदसु कैम्प अदुदा लेबा मियोयसिंगना पाउदमके कैम्प मदुदा लेरिबा गोटी मायुम शांतिदा हाइखिबदि कैम्प मसदा लेरिबा मियोयसिंगना नारकपा मतमदा हिदाक लंगथक कया फंगदबगी अवाद अपाना पिकथल्ले कैम्प मसदा लाकबा डॉक्टरना इरंबा हिदाकसिंग अदुबो सेल लेतबदगी लेबा गमदबसिंग यावरि हाइरे मखतरकवा अतोप पाउदा प्राइम मिनिस्टर ने शेख सिंह की मिगजत थियले खालिस्तान बो इंटरनेशनल इशू हुआ है कांग्रेस की राजस्थान इंचार्ज सुखजिंदर सिंह रंधावा ने प्राइम मिनिस्टर नरेंद्र मोदी बो शेख सिंह मिगजत थियन बमसों खालिस्तान बो इंटरनेशनल इशू अमा ओहनबगी मराल सिग्रे जयपुर लेबा कांग्रेस वारोम दा परमिशन द वांगांगलतुना भांगनो वाफमसी फोंदोखिबनी रंधावा ने फोंदोखिबदा प्राइम मिनिस्टर नरेंद्र मोदी ना अहानबदा मुस्लिम सिंगी मिक्सर थियन की हाउसिंग नमभागना सिख सिंगी मिक्सर थियन दुना लेरे असिगुम्बा बिबम द माइनॉरिटी न कदाय दस तौरिबनो हाबसी हंगनिंगाई ओइबो वांगने इंडिया से सेकुलर स्टेट अमने लाइबागसदा अखोइना ई कटखि खालिस्तान की इशू की मतंग द पल्लदुना रंधवाना फोंदोखिबदा पंजाब द टेररिज्म की थबक थवंग सिंग कनदस थरिंगे मनुंगदा खालिस्तान से इंटरनेशनल इशू अम ओइखिदे तौइगुमसो हाउजिक द हिरमसी प्राइम मिनिस्टर ना इंटरनेशनल इशू अम ओहेले हाउजी इंडिया का कनाडा का ये नरीबा असिगी मतंग द पल्लदुना सुखजिंदर सिंह रंधवन हाई अटल बिहारी वाजपेयी सो BJP की प्राइम मिनिस्टर वैखी तौहिगुमसों मान इंडिया की वागांग की प्राइम मिनिस्टर हाइबसे लेबाग अपुंब की प्राइम मिनिस्टर ने भागनो वागांग मतमदा लेबाग पुंब की ओइना गदबनी मिखल की मतमदा मखोइना राजस्थान दा लागलाग वागांगे नफी सिंह बोन नै हाइब तारबदी मखोइना मधु मध्य प्रदेश दा उवा फंगदब्रा हाइबसे हंगनिंगाई ओइबो वांगने अखोगी सिटीजन नतबसिंग बो खालिस्तानी सिंह कौदुना प्राइम मिनिस्टर ना पंजाबी सिंह दौहंग कया हंगले रंधवाना मखतन हाई प्राइम मिनिस्टर लेबाग असदा यूनिटी पुरकना बगी वांगांग गदबनी तौइगमसुंग हिंदू सिंह अमसोंग सिख सिंह हाइना लेबाग असगी मियाम की बरकदा मसोय मसोय तानना बमोंगदा वांगांग लोइदबने
ngasi su Pakistan ga lantheng na bada kana gumba amana mathwai thaba tarabadi miyam nu unagadori basi Punjabi amagi asiba haksang hana lakba dune Punjabi sing maribak ning dabra basi aikoi gi wangni kari gi damakta Prime Minister na masigi matang da wangang dripano Prime Minister na aikoi ba mixat thien ba pamba habasi aikoi gi wangni haike sayul ani gi manung da Iran na nuclear khulaising saba ngamkani ana US na warning tawkhre sumna gi sayul ani gi manung da nuclear khulaising sana na bagi pisal material matik san Iran da leire ari United States na claim tawkhre US Department of Defense na masigi 2023 strategy for countering weapons of mass destruction report na haribadi Iran ge record oiba matam gi manung da nuclear khulaising sana na bagi mathau taba infrastructure amasong technological no how leire report da hoki be Iran mita khangkhibani malem da paksa na makan takhan bagamba khulaising chandorokpa nadragana yam thorokpa thingna da Washington gi strategic khongthang palliba report da na makhatan haribadi Iran na hausi maki oina nuclear khulai program ama paihat panadraba su lebak asi chayolin ani phata matam gi manungda nuclear device ama konaga da bhamongda fissile material matik chana futhokpa ngambagi capacity lei makhatana report adu da Iran asi CWC Chemicals Weapons Convention gi obligation sing inde ana US na lawi ana sopan ki report adu gi matungina Iran na CWC gi process sing comply tawna na bagi damak mapung phaba chemical khulai sing sabagi facility gi declaration ama sabit tawrakdre lan loisin dana dongmai pikhalago habiragano agang ani du chief minister ebele minister singi masa oram labadi makoi tumina leram loi ningthauja lancha aikoi de lan gi dabak hana sem sahu da bana khangaude duga aikoi de cookiesna landarakli ba kari gino haiba wang hangladuna lanasi loisin dana langakna dongmai pikhalago haibasi miyamna janing di haina social and cultural activist ningthauja lanchana phongdokre wafa masinga si ningol sinaikol nisi kol na sinduna kwa kaithel akham lekai gi community hall da pangtho gi ba tamthi raba kuki gi landa leiki raba mamal jamlaba midai athova athobi singi photo da laisu katun igai kumnaba utkiba gi thorom da saruk yaraduna phongdokki bani mana makhatan hai mafa gi fizi gi land oiriba mairoi hizam luang bi amade fizam hamanjit ani July 3 da kuki militant singna faraga naminin yukumni chupnan dawriba kang ani bu ot nei raba matung da hat ki bani habasi miyam na khangna rabani laiki drama singi imung manung na makoi na fai ki mobile phone gi tracking tawada Loktak police station gi manung chanba lamdan area da lei harabasu khangkhrabani tracking tawada Loktak police station gi manung chanba lamdan area da leire harabasu khangkhrabani khudakta state amada central force ki mio lising amatang thajilaga thirambada phangpa yarambani adubo laigakna tawkide karigamba khang ani aduna chief minister gi masana tragan ebele minister gi masa singoram labadi makoi tumin khak lairam loi haike ngasi pangthung lipa tharomasi amamba numit ki tharomni haradun haujik lal loi dri haike kukina yummai thatuna wana tanjaba lanthum kaya ut olan bikre masa masu singi larik pirol jauna nonga khrabai ipa ipu singi photo fawba makoi namai thatuna manghan gre hauji mioi kya masagi khoiri nofam ta khiba mafam singda maroi na more chochanpo kangpok pi modwung amadi safa vaina na singbada leiba midai khul singda changba yada na leiri lalasi luidin fawadi miyapna tongan ba mafam sene tha amagi ahom seven bit asi amamba bit haina thorom pang thokvio susanpur da midai gi khul tara gani fal lerami hanadi midai na masing jamna yalambani aduvo haujikti hantharakhre haujina tha do khongsa yamadi paide gi masing na hangalakre tampakta leiriba midai yabadi midai pangal singjaw na khunda minari ba atopwa forom singa amato ina lepmin na bagi matam moire aikoi lebagasi Delhi na ngak sen biroi aikoi na ngak panatana tai pambai leite furuma madi lightning khenar basu aikoi punsin gadabani KSO ITLF amati ko duasi aikoi gi yekna bani Manipur popi pampi thaba thenggadabani aikoi gi lam hanjinri foba nongmai handogu habira kanu haiki ngasi gi thorumda social activist Brenda Thongnaugjam XMLA RK Anand amadi akham lekai singlup ki general secretary akham sansina singbana sarugaki Sosanpur da ITLF na kaukiba matam kaktaba ban handokre Simon Lun gangte makhatana da binifani riman lauthakre Mairui lintoi ngambi hizam amasong hizam hamanjit bo faraba matung hakibagi toktok mari lidana CBI na fakiba mari aduvo athuba matam da thadokadabani haiba demand tawraduna Indigenous Tribal Leaders Forum ITLF na kaukiba matam kaktaba Sosanpur ban handokre atoba makhalgi khongjang oina sangchilagani hairi matam kakta van asina miyam do chauna akai ba piba maramna atopa makhalgi khongjang oina sangsilaga makogi demand phangre fawadi
ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤ ITLF na kaukiba ban manung asida district asigi mahusagi punsida chawna akaiba pikhi ban asina maram muraga Suchanpur gi Kaithil khuntak lan segi dukan sing thonglo nakhi lampida passenger gari chena khide lanai gari satpagi sangyam na handaki khongsaga sigi matang da ITLF women wing gi miyot Rebecca na hai Manipur da thuli birang asida Santran agency na asan birai naibagi mongda kugi gi miyot sidamak phasin baduga kugi sing da miyot mina isatagi ba mitai sing buna hojik phawa action lokadana thamba si yamna laibak thibani CBI gumba Santran gi agency amana political pressure da thabak tawning de haire nakal maromda Manipur gi wathok asigi manung jana kokta gi bomb pass ka mari leinana NIA fa ki ba Samilun gangte Delhi gi court futhok dana makhatana numin nifani amagaso custodial remand lauthakre Fresh na fangba pawa sigi matungina Samilun gangte asi hokiba thansi namita NIA faraba matung New Delhi da prokibani loidana mathangi namita NIA ge special court futhok dana numit nini gi remand laudana lairakibani ngasi su NIA ge special judge Sasen Gupta gi court asina Samilun gangte amasong NIA ge advocate singna thangalakpa paukum sing punna nainaraba matungda numit nipani gi custody remand pikibani special court asina FR coffee ama Samilun gi advocate da pinadaba khangan ki loidana nominini khuding gi accuse oiba miyo suba mahaki advocate unaba yabagi abasu pikhi NIA na tanggalaki report ado gi matungina Samilun ase Myanmar ma Bangladesh ki terrorist nga khusam naduna India land honar ba hodai haduna maral se ki loidana hiramas na kumna thizina naba namit tarani gi demand pibina ba wakalaki tungda court asina kumna yenglaba matungda namini pani gi remand pikhibani case asi hokiba July 10 ga mapanda NIA na pairaba matungda kumna thizilakibani nakala maronda mahiroi linthoingambi hizama masong pizam Hamanjit mihat ka mari leinana CBI na Suchanpur gi Henglep sub division na konba mafamdagi faraga Air Asia gi flight amada Guwahati da pukiba miyoi mari ado Guwahati da leiba CBI gi special court amada puthoglaba matong namit mari ni gi custody remand lauthagre haina su thazaba yaba mafamdagi press na phangba paun hairi anauba lalhaulob semlaga sel khaina na honarambani haiba miyoi changjarakre Manipur da anauba lalhaulob ama semduna miyamdagi sem senkhai thungkhai tawna na honarambani haiba miyoi singi matakta lalhaulob amana changjarakna ba pikhiba matamgi manungda masana masabu anauba lalhaulob adugi commander ni haijaba miyoi ama changjarakre Sangjarakraba miyoi adugi maming Bukri Mayum Taifali Elias Tabi Elias Umor Kazi Sahyangkai ni Bisnupur district kokda khumandagi ni hairi mahbungasi anjuman Islahi Musera Lilong amadi Zametul Ulema Bisnupur gi thawmi singda sinaraklaba matungda lubani sigi thawmi sing jawna Imphal West gi mafam amada pami sing gi mamangda puthokre mafam aduda Bukri Mayum Taifali na hai sahi August 13 da hana lalawlup amagi chairman oremba MI Khan ko ba miyoi amaga mhaka luina anauba lalawlup ama semki lubasigi chairman MI Khan oiraga magmasana commander oike aduga atopa member taru ka punna makoi nipan khakna anauba lalawlup asigi thabak thoram sing chathaduna lakhi haire lubasigi phangi damak moirang area da leiba ima ibel sing amasung Imphal gi hata golapati da leiba miyoi amadagi sel gi tengmang pibi ne ba haijakiba leigre adomainamak sel di laukite haike adomainamak lalawlup amana sang jarakna ba khangalak padagi masana langjakiba maransik adubi yajaduna changjarakpani ansa phangdoki loinana pamising mamangda masagi maral masana yana laujare matungda asungo patapatapagasi abukuna tawjararoi amasong anobalupasigi ngasidagi khudakta mutachare hansa phangdoki Kanglupi irang thokraba matungda maidagi karakba revenue tangkhai hanthagre Suchanpur Kangpokpi districta maigo lagasi napagi sawang khalakle Manipur da hokiba me ahum dagi Kanglupi irang thokraba matungdagi state asida electricity dagi karakpa revenue asi adagi sangdagi khaibo kamar manthaki badagi Manipur State Power Distribution Company Limited MSPDCL da sauna deficit chale irang asina maram moraga Kangpokpi Suchanpur na singba district sing asida mai kolaga sinabagi sang hanadagi angak pafang na hangatkre MSPDCL dagi pangba pawge matungina Manipur da haugiba kumja lising ani kungani thogi April tha dagi sahi asigi March tha fawagi manungda electricity gi ona revenue funna crore samri taraga taret karaki masi tha abada sangsata crore kuntraga manga dagi na nifu phawani hairi atumai namak Manipur da haugiba me ahum dagi Kangluki irang asi thorakiba irang asina maram moraga internet service sing thinjin khibana online payment gi khudong chaba ningthina lerakta badigi tha amada MSPDCL na state pumbagi ona lupa crore kundagi kun manga phawagi changda revenue lagle aduga asumna tha kudagi lupa crore 10 dagi 10 manga phawagi changda company asida deficit chale Manipur gi sim chingi lamsing marhuina Suchanpur amadi Kangpokpi na singba
irang asigi safu khara hena nangliba mafam sing asidadi revenue khongutbagi chang asisu ka hen han thagre loina na mai kolaga sinna bagi changna angak fafang na hengat gre masigi mai klara ba khudam haibabo irang mamang da lorom ba bagi chang ado district sing asida dumak lawre ado vo hana tha amada susanpu gi oina electricity ki revenue lupa crore ani dagi ahum phaba laklamba do hujikti crore amu phaba yoroktre loina kangpupe district ki oina lupa लाख मरफुरोम लाख लंबा दो हौजती लुपा लाख तरा कुंदगी हेन लाख पंगमद्रे मसी इरांग असिना मरम वरक मियाम ना मई कोलगा सिनखिबा अमदी इंटरनेट की फैसिलिटी फंगनखि दबदगी रिचार्ज लोइख्रबा मतुंग रिचार्ज हापगी महता मीटर बाईपास तौरगा मई सिनखिबदगी ओइगनी हारिबो सुचानपुर अमसु काकपोपि डिस्ट्रिक्ट असिगी इलेक्ट्रिक असिगी कंज्यूमर चादा मरफुद्रा रोमदे प्रीपेड मीटर बॉक्स की खुदांगदा मई सिनबा हौख्रबनी सेनापति की प्राइवेट स्कूल सिंगदी सुदी थारोइदौरी स्कूल एजुकेशन डिपार्टमेंट के डायरेक्टर था की अनी थोखिबा ऑर्डर अमगी मतुंगिना मणिपुर लेरिबा लेंगा की यौना प्राइवेट स्कूल पुनमंग असिदगी हौरदुना था की मंगा फुवन मिट हुमनी चुमना सुदी थागनी आना खंगनखिबा अदुगी मयोक्ता ngasi सेनापति डिस्ट्रिक्ट स्टूडेंट्स एसोसिएशन डिस्ट्रिक्ट असिगी ऑल प्राइवेट स्कूल एसोसिएशन के प्रेसिडेंट इगिबा चेरोल मद नॉर्मल क्लासिंग चथनबा हाइजखरे चेरोल अदुना फंगदोखिबगी मतुंगने स्कूल थिंगबगी मतंग ऑर्डर सिंग थोकलबसु नॉर्मल क्लासिंग चथनबियु हाइबग लोइनना सेनापति डिस्ट्रिक्ट लॉ एंड ऑर्डर की फिवम फतबा लेते तसेंगनमक मथौ ताद्रबदी डिस्ट्रिक्ट असि की वांगबदा थोकवा थौदोक्सिना डिस्ट्रिक्ट असि की माइरोइसिंग नॉर्मल क्लासिंग चतबदा अथिंग पिरोइदबनी हाबो वफमसु यावखि मखा तरकवा अतोप पाउदा हॉस्पिटल द पुंगनि फुगनि फानगी मनुंगदा अनाबा कुथ्रागा मथोइ सिखरे दिन द अमोटप टॉयलेट सेंगदोहनखरे पुंगनि फुगनि फानगी मनुंगदा अनाबा मियोय कुथ्रागा मथोइ सिखिबा महाराष्ट्र की नांदेड लेबा गवर्नमेंट हॉस्पिटल अमगी अमोटप टॉयलेट अमा लेखा पारिबा शिवसेना एमपी अपना पौता पीदुना दिन अदुबा सेंगदोहनखरे मसिंग जामलब अनाबसिंग सिखिबदो लेबाके असोबा पाउसिंग ओरखिबा मतों शिवसेना सिंदे पैक्सन एमपी हेमंत पाटिल लेबाक पुपन निमित्ता संकल्पवाव टाउन गवर्नमेंट हॉस्पिटल अदुदा लाखे मसो मदुगी फिफम यंगसनखे अमोटप टॉयलेट अमा उखिबा एमपी अदुना हॉस्पिटल अदुगी दिन सेमराव वाकोदे कवतुना तौरिबसि करिनो हाइना सबखटखे मसो मदु सेंगदोकना बमंगोंदा खंगनखे एमपी अदुना लेप अमसुंग पाइबमा पाइदुना लैबा दिन अदुना कंटेनर अमा बोतल अमा मसुंग टॉयलेट ब्रश अमा सिनादुना टॉयलेट अदु सेंगदोकपा अदु वीडियो सिंगदोटखे मदुलगी एमपी पाटिलना टॉयलेट अदुदा इसिंग कापसिनखे मसुंग मिस्टर वाकोदिना वाइफर अमा पाइदुना अमोट पसिंग अदु सेंगदोखे निंगथौकबा नमित्ता हॉस्पिटल अदुदा पुंग कुनगा मरी की मनुंगदा अनाबा कुनगा मरी सेकी लेबा पुपा नमित्तादि पुंग निफुगा निपान की मनुंगदा असिबगी मसिंग कुंथागा मथोय यौखरे अनाबा हुंबुद्रा मथोय की पिपम लुरी हाइरे अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना तोमदा कानारबदी सब्सक्राइब तौबिद्रबसना सब्सक्राइब तौबिरमलोइनना लाइक एंड शेयर तौबसु काबिगनु पुनमक पो अमखाना थागजरि।